Laingakna Khudong chaba kya piduna su IDP singna mayumda hanjinba ngamdaba haibisi khwaidagi nungaitaba tangkak amani Chief Minister. Haojik2 CM asina maram oiraga lanjena duna relief campda lairiba IDP sing laingakki maikaidagi Khudong chaba kya piduna su yumda hanjinba ngamdana laiba haibisi khwaidagi nungaitaba tangkak amani. College tamliba IDP mahiroi singi oina ahenba skill training piduna thabak pinaba lengana akhanaba thorang kya paikhatle haina Chief Minister yumnam khemchana phongdokre. Manipur ki Department of Higher and Technical Education Sindunanga si Imphal College ki Jubilee Hall pangthokiba Chief Minister College Student Rehabilitation Scheme gi makhada Academic Section 2025-26 ki oina IDP College mahiroi satre ki yankhai ga marida DBT gi kuthangna one time grant yenthokpa gi thoram ga mari leidana Chief Minister yumnam khemsana wapamasi phongdokladuna makha tan haikibada College tamliba IDP mahiroi singda ahenbi skill training phanganduna masa ga sanaba thabak pinaba lengakna akanba tharong khole masigi damak tuan ba company singa pau phaunari thaurang asi athuba matamda paikhatnaba hotnari haujik lairiba tangdu leita daba phiba masina mahiroi singda piriba saithing asi ubada lengakna nungaitaba phawi Kanglup fruit masil gi marakta lainari ba thajana daba phiba masi kokhanana ba aikhoi punamakna hotnaduna ingtapa Manipur ama oihanmina siaki ngasigi thora madura tuan ba mafamda lanjena duna lairiba IDP satre ki yankhai ga marida Chief Minister na DBT gi kuthangda lupa lising tara one time grant gi senpam yentoki Masigi manungda Imphal East District ta Mahiroi Nifu, Imphal West District ta Mahiroi Chamaga Humfuga Mathoi, Thaubal District ta Mahiroi Kunga Mathoi, Kaksing District ta Mahiroi Humfuga Taruk, Bisnupur District ta Mahiroi Maugdraga Mathoi, Kangpokpi District ta Mahiroi Kuntraga Humdoi, Tengnopal District na Mahiroi Taret amasum Chusampur District na Mahiroi Sahumga Kuntraga Humdoi yauri. Thaura Madura Chief Minister Yumnam Khemsan Thanga Kendra gi MLA Tongbram Robindro, Education ES ki Commissioner Ningthaujam Geoffrey, Directorate of University and Higher Education ki Director Laisram Radhakanta, Home Department ki Commissioner N Ashok Kumar amasum Imphal West District ki DC Mayengbam Rajkumar na mathangsina Chief Guest President amasum Guest of Honor oina saruk yakhi. Home Minister na lusingduna laikhidraba Wilson gi imung manunga unakri mihat pasing puthoktriba phawa asibak sang laukiroi naisung siru lamdam asida thoklibe irang asi aikhoi masil gi marakta bap tanaba amadi hingsa thadoknaba honadrabadi waroisin purakpa ngamloi haina Home Minister Gobidas Konthaujamna phongdokri ngarang None District ki manungchanba Jaugjang tek khulai paibising gi imbusta laikhidraba Wilson Thanga gi haksang ngasi jenims ki mokto postmortem pangthokiba adugi Khudong chaba loragi imung manung unaba lakhiba amaga mari leinana Home Minister Gobidas na wapamasi phongdokhibani Minister Gobidas ki khongchetla duda nungba ashigi MLA Dipu Gangmai NPF Manipur gi President amasum Tamai Kendra gi MLA Awangbo Newmai Sandil ashigi MLA SS Olis amasum Naga MLA kyasu loinara imung manungi awabada saru yakhi thaura maduga mari leinana Home Minister Gobidas na haikibada ngarangi thawdo du state lengana akan mamong na kandem tawi isa gi punsi bu mama leina khanbagum atopagi punsi bu mama leina khangadabani thawdo adu senabasing athubura puthokna bu honagadabani ngarang None amasum Kangpokpi da thokiba thawdo adu ga mari leinaba man mamong na kanglup ani maki Miyoi kuntraga nipan hena fajenduna thamnari thokliba thawong singa sina Manipur ingtapa pamdaba Miyoi kanglup ama leirabra haibisi thidokpa mathau tari hena phungdokhi Thaura Madura Saruk Yakibi MLA Awangbu Newmine Haikibida, Lainga ki oinasu lairiba irangasi Lakshindana Bohonabada, Matauta Tabaksing Pakali, Masigi Matakta, Lairiba Equi Masil ki Mark the Bab Tamina Bamasu, Nungshinaba Purakusangi, Yeng Tina Bana Lady Isushing a Sigi Waroisin Purapangamloy, Lainga Kaktanasu Irangasi Luisin Mangamloy, Miyamamasum Sarkar Puna Honamina Basangaki. Unabadu Saruk Yakiba Siru Tribe Union North East ki President MS Naisung Siru na hakibada Manipur gi law and order sikari no haiba khangdri government na mihar asida scenery bising puthokpiu laikhidraba Wilson Thanga si nomagi su nomlagi imung puri ba misangni mak laikhidraba matungda lainga ki loina bina pochai khra yolaga imung pubu wagani laikhidraba Wilson gi masanu pamas masanu P12 class tamliba masum TDC tamba yauri aduna imung manunggi awabadi yenglaga Miyoi amadi lengakna makhoigi mahaiga sanana thabak pibiu masigi mathakta
customary gi oina tawfam thokpasing amasum ex gracian singba pibiu adumainamak mihat asida sienari bisik puthoktriba phawba laikhitrabigi asibak sang laukhiroi haina phongdokhi sakhangdabasingna phakhiba Don Bosco congregation gi miyoi ani athubada condition yaudna thadorakadabani SDCU ngarang numidang pung mapalom taba matamna Don Bosco Imphal gi Don Bosco maram tamna lakpa lambida sabrai manat sakhangdabasingna phajin khiba Don Bosco congregation solution congregation asingpal rongme amasung Nagaland gi Peter Posuri ani phakhiba gi thong asi yamna thamoi sokne oiba thaudu amani phajin khibasing asi athubada condition amati yaudna thadorakadabani haina Senapati District Catholic Union SDCU na thadorakpa chirol amana haidi Shiolasina Makatan Hariban, Asiguma Yamna Tamoy Sonai Oiraba Matamasida, Mihat Mipun Hingsagi Tawong Singauna, Misam Kia Paba Punbigi Tong Satavasi Akan Mamong the Yanindi. Tawong Asina, Society Sida Tangdo Laita, Awaba Masum Akiba Kia Pokali, Tawong Singasi Santi, Nungsinaba, Ngapiba Masum, Punsin Bahaiba. Krishna takpiramba paugzel adugi mayok de thabak thongni sakhangdabasingna phakraba liningi lusingba miyu ani edu khunai sibu sakhotnaba hona badanatana miyoibu khunai education amasum spiritual gi damakta kathok tuna thabak toriba laigi manai singni maram aduna mara lejadaba civilian sing amasum lininga madi lenaba miyoi singda hingsa gi thong sing chathaba haibasi akan mamong condemn tawi amasum yabangamloi Maramaduna Liningi Lusingba Ani Fazin Kibada Sienariba Madi Lenava Organization Community Natragan Miyoi Singaduna Peace Humanity Amasum Justice Ki Interest Makoiba Atubada Thador Naba Apple Tori Lambda Masida Ladiba Community Leader Civil Society Organization Amasum Kulai Baba Miyoi Sinamakal Kudingi Hingsagi Thawong Sing Thadok Naba Apple Tori Hari Panmaya Abadi Kangpokpi District Manung Sanba Kodjem amasum sahaibung ani ki marakta ngarang khulai paibisingna imbush tawduna search leader ahum hatkiba mangana suwan kiba thawdok matungda lairon bai phegi kuki singna fajin kiba koncha khulgi naga kunga mathu amasum naga volunteer singna tafo kuki village tagi fajin kiba kuki kunga homno amasum gari nipan hojik phawba thadokna leidibani BJP lenga si terrorist lenga ni haina laukthokpa yari MLA Kemega Sandra ngarang kangpokpi district ki manung sanba Kodjim amasum none district ki manung sanba Zaujang tek ta thokiba misi minagi thawdok sing adu yamna lebak thiba mani lamda masida hojik laidiba BJP lenga si law and order mapung phana maintain tawba ngamdraba terrorist ki lenga ni haina CLP ki leader Kemega Sandra na phongdokri laibak thiba thawdok sing asida sok tuna sijo hospital laikat nariba sing adu ngasi yengsin ba sakhiba khongsat amaga mari lena Kemega Sandra na wapam asi phongdokibani magna makhatan haikibada lamda masida noma kangduna terrorist sing da satharakpa thabak sing lefan ba ngamdaba amasum thabak chachaba miyoi kaya imbush tawduna haliba terrorist sing adugi mathakta lenga asina kari su tawba ngamdri Manipur justice laitre ngasina kari thokani hayengna kari oigani haiba ngamdraba phiba masida lamda masigi miyamna lenga asigi mathakta karamna thajaba thamgadoribana Haukiba say English singaniga kungo humdagi me ahumdagi tholakhiba irang asi sahi helaglaba fawba lenga asna kariguma makhalamati daita lobungamdri asiguma lenga asi leibigi kari wantuk leibigi isugoma tholakpada madugi asum aran puthokna bahona bada NI re sinagani haina hekta laithokpa asina miyoi bai khoni hingliba si ex gracia gi damakti hinglibra haina su lenga ki mathakta hangli Panmaya abadi MLA Mega Sandra nanga si kongset adugi manungda kangpokpigi ambush ta soktuna laikatnariba thadauk fruki miyoi thangtin land sei kunthraga nipan gaumang sei kunga truk amasum haupu sei yangkai yauna none district ki manung sanba Zaujang tekti imbusa tharakpadagi soktuna hospital asimaktar laikatnariba siru naga fruki miyoi Olives Zatung amasum Amora Zatung ge haksang ge phibam sukhaktheng na yengsin ki loinana soklaba singadu layeng bada mating oinaba MLA gi maikeri angamba sel gi mating supiram khi Kangpokpi district thadau search leader ahum hat khibiki thawng akan mamong na condemn tawi Meetei Alliance ngarang Kangpokpi district terrorist attack to thadau search leader Reverend Dr. Bumthang Sithau Reverend Kaigolun Lawum amasum Pastor Paugolen Sithau hatkiba amasum atopa mangana suwan khibigi thawdo do akan mamong condemn tawi haina Meetei Alliance na thadorakpa chirolamana haidi Sioladuna makhatan hairibana lebak thiba thawdo duna miyamna man of peace amasum peace negotiator haina khangnaba thadau
Baptist Association की हौजी President अदुगा Manipur Baptist Convention की General Secretary ओइरंबा Reverend तुम थंग सिट हौ याउना अतोप सर्च लीडर अनि हाट की बिगी थौंग एटेक मरा लेजदब मिसम यामदा एटेक तौबद नतना लमदम असिदा नुंगसी चानना लेमिनबा शांति अमसुम reconciliation की value सिंग अदुदा एटेक तौबनी ममांग से इंग्लिश सिंग अनि कुनगा मंगा की मार्च तरेत न्यू दिल्ली द मैते एलायंस अमसुम थादौ इनपी मणिपुर अनि न सिंदना पांगतोकिबा कम्युनिटी अंडरस्टैंडिंग प्रोग्राम पांगतोख्रबा मतुंग द एलायंस असिगी माइके दिगे थादौ मियाम सिंग असि मणिपुर इंटीग्रिटी की दमक सबसाना लेपगा लोइना लमदम असिदा लेमिनरिबा कम्युनिटी सिंगी मरकत शांति अमसुम नुंगसी चाना पुरंगनबा होनरिबा कांगबु सिंगनी हाइना लेपतना मियामना फोंगदोक्तुना लाखिबने Alliance asigi maikei digi makhatana haining libana thadau sing asi kuki oina masa khangba tawroidabani English singa maga samapan ga mart fuga taret matam digi haun any kuki tribe haina kauriba kuki national community singa sina lamdam asida e nai tana bo hotnari haibisi thadau singi maikei digi Manipur government da kyara hana section world thamduna lakhibani Lamdam asida santi puraknaba mamang sahi gi August 13 Imphal pangthokiba community understanding program na saruk yaba laklamkiba thadau literature society Assam gi chairman Mekam Zamhau Kuki militants na tamthina hatok pikhibani ngarang thadau search leader sing da ka henwa thong sing chathakiba tourist group sing adu kana no haiba masa khangdok na ba lenga ki maikei digi misang mikhai nai da muang da investigation chathagadabani leiba sigi lairiba lona Thaudo asida scenery ba marali ba Miyoi singa du fagadabani loinana madura scenery ba group adu lona yadaba tourist organization amani haina lapthokadabani central amasum state government ani gi maikei digi lamdam asigi maralai jadaba misam miyam singa action ba ngamdaba law and order maintain tawba ngamdaba amasum tangdu laitaba hanjinana khongthang sing paikhat ba ngamdaba si yamna haksina lawi laibak thiba thaudo adu laikhidraba imung manung amasum thadau Baptist Association nangliba awabasing aduda Meitei Alliance sarugyari laikhidrabasing ki thawaina sembiba mapugi khuyada inglisingna leirunaba amasum etek aduda soklabasing athubara phogalangnaba sembiba mapugi maphamda thaunijari hari Kangpokpi district ta ainkaina popi thaba lepfunana walengana alternative farming hawdokadauri Kangpokpi district ta aina yadaba mongna popi thaba lepfunana ba Manipur lengana alternative farming hawdokadauri Kangpokpi district ain kaina popi pambi sing thaba lefana ba masum khunja sing awat apa leitana hingma ngamna bagi panamda state lengangna alternative farming scheme hawdokna ba sem sabat loidi haina official oiba source amana phongdorakli wapam masi deputy commissioner Kangpokpi ki office ta leiba conference hall pangthuki ba narcotics committee ki meeting da district collector amasum chairperson narcotics Mahesh Chaudhary IAS na phongdokhibani hari Mahesh Chaudhary na maphamadu saruk yakibasing the district administration amasum allied agencies in the district asida drug lan sisinaba drug trafficking tauba hidak manage potlam sing sisinaba amasum yu thakpa thingnaba lokaliba khongthang singi matang sandongna takhi kumjaing dising ani ga kunga humdoi regi na kunga mari asida Kangpokpi district asida khwai regi park sauna ain kaina popi thaki haina record tawraduna district asigi lam ekar lising mari ga samga kungani thoida ain kaina popi tharami hari security force maru oina Manipur police Assam rifle CRPF amasum narcotics control bureau NCB sing district asi yauna state ki sing district sing the war on drug campaign se taduna ain kaina tharamba popi pambi sing yan thatuna mohan bigi thabak sing se taduna lakli heba report yauna makhata na phongdorakli Miyoi mari hat krabatung da koki amasum naga sing na fajin kiba khunjan nifuga mathoi gi marai bak tamba ngamdri naga sing na fajin kiba angang ama yauna ani police ta Sinnarakle Kangpokpi district ki Kotlen amasum Kotjimani ki lonaba mapam amada impus tawduna Baptist Church ki lusing ba ong hatkiba amasum None district ki Zawjang tekta ngarang numidang impus taroktuna siru naga ama hatkiba amasum haki nupibuna sathina suon kiba thawdok singi marakta koki amasum naga gi kangbu singa phajin kiba khunjani fuga mathoi pungkun ga mari mapung phakhra pa pawda thadorok gi pauletri Makhoigi maraibak tambangam daba phibam amada leidi thajaba mafam digi phangwa pauna hai lohongbigi thoram ama yawbu satkiba misam taragani pan lambi dagi kuki khulai paibisingna kinep tawkibani makhoi taragani pan adugi manungda taraga maridi konsa khuldagini amana maram bazar dagini ani na senapati dagini aduga atopa amana zuna village dagini yamna nuwaitaba amana kuki khulai paibisingna fajilaga thamliba naga mayam adugi manungda masagi sei ani khaktama ngairibi Sara Kopi nupi masa masyauri
Nagasina Fazilaka Tamliba Kuki Misa Miyamgi Masing Kungo Homdani, Makogi Manungda Angang ama yaona Miyoi ani Ngasidi, Nungtilpung Mangaram Tarakpada, Shanapati Police Station, Naga Village, Northern Guard Ki Kambuna Sinnarakle, Sinnarakle Bamakoi ani etudi, Tapau Kuki Village Tagi, Pasang Songoi Sai Nifu Amasum, Saikulgi, Songbejang Digi, Hatnai Moi Lupiani. Manipur lengang nasu Deputy Chief Minister anigi kuthangda asoi angam amata yahundana makoi kuntraga nipan mak sinnarakna bokonari aduma pa hojik phawbi oina di Manipur lengang na misa miyam adu kannana ba military crackdown tona bigi thawrang pekhat pa udri mara sida kaubru range liangmai women's union sinduna kangla tongbi bazar bota sit and protest pangthoklaga koki khulai paibi sina fajilaga thamkiba miyoi taraga nipan condition amata yauduna thadorakadabani haina taksinkhri Wakat mifam na sarug yakiba singna mara leijadaba misam taraga nipan thadok hananaba sentence amasung state lengak na akhanaba miyeng sanglakadabani haina khulaw kya lakhi protest sarug yakiba konsakul gi kunjaman hai mari leinaba authority singna siguma makal gi thagdok sing amu hana thokandanaba akhanaba section thara rokhatpam thui hadi Kuki NP na national highway animak shutdown satakri Ngarang ayuk pung taraga minit taraga mangaram taba matamda Kangpokpi district ki manungsana laiba Kodjim amadi Kotlen gi marak thadau community ki miyoi ahum masa khangnaba singni ambush tawduna hatkiba thawdu adubu yaningdaba phongdoktuna Kuki NP Manipur na kawkhiba national highway shutdown ngarang dagi sathabawkhre shutdown asina maram oiduna Kangpokpi district ki manungda laibi school college amadi dukan sing thong hangnadri Lambi de gari sat piki sang atu ki matik handare National Highway kuntraga taret Imphal jiri bamgi Manpuba gari sing sadok sin tawkidri amoramda nalai kidraba mi ehum ki haksang district hospital Kangpokpi de ki puraklaga Committee on Tribal Unity Kotu gi office ta thangkhre asi baksang sing asi ngaranung tilpung ohum phop thamduna miyamna laisu katun ikai kumna bodkhre amasum hayeng asi baksang asi thadau Baptist Association India Administrative Office Lairon Changani Hanisu Paus the Makata Nasu Fongdorakli Aduga Tentang Nasum the Miam the Tamzagam Sumakataba Anoba that Miampun and Minisena Senel Sigi Makedi Mang from the Makata Tamzari.